Akasbani Imphal, Ngangbam Nganthoi na pau pazari, ahanbada maruoiba pau. Manipurda haukiba pung kuntra tarukta miyoi chani nifu manga COVID-19 naba phagalaktuna, apunba naba phagalakpa masing, lising manga satret merfudra humdoi yaure, naba phagalakpagi sangsa da humbudra tare dasmek manga ni. COVID-19 laichat manungda parikya pangthokpada chatnagadaba SOP, Haksel Mantraloina nauna thokre, amasung Rafale fighter aircraft ngarang Indian Air Force da sinakre. Manipurda haukiba pung kuntra tarukta miyoi chani nimfu manga COVID-19 naba phagalaktuna, apunba naba phagalakpa masing, lising manga satret merfudra humdoi yaure, naba phagalakpagi sangsa da humbudra tare dasmek manga ni. Haukiba pung kuntra tarukta miyoi chama sumna nipan nauna COVID-19 positive oiba thengnakhi, masi tharaga apunba case masing, lising tare chamari humbudra sure, haujik active case lising amasatru kuntra humdoi leiri. Haukiba pung kuntra tarukta COVID-19 na naba miyoi mari nauna sikhibaga loinana, laina asina siba masing nifu mari sure. Imphal East Zilla dagi miyoi ani Jenims Hospital da amasung Imphal West Zilla dagi miyoi amana Rims Hospital da lekhidabani. Atopa Central Armed Police Force ki miyoi amana Churachandpur District Hospital da lekhidabani. Haukiba pung kuntra tarukta raija sida laina asidagi naba phagalakpagi masingna nauna narakpa masingdagi sama kuntra taret henkhi. Haksel Mantri L. Jayanta Kumar na hairi, COVID-19 laichat maraksida atmaghat tauba thingnaba aikhoi punna honaminasi, mangna hai, miyamna naknaba miyoisingda atmaghat taubagi wakhal leirabadi State Psychological Support Team da khanghanbiyu, masigi helpline number na 8787-457-035, 940-2751-368, amasung 762-99-43596 ni. Ngarang pangthokiba malemgi atmaghat tauba thingba numit tharonga mari lenana piba paujel amada Haksel amasung Yaifayumbal Mantri na hai sahi khudingi mi lakh nipan hena atmaghat tauduna si aduga mi koti ama lakh humphuromna atmaghat tauduna sijanaba honai. Regional Institute of Medical Sciences RIMS Hospital Imphal gi Medical Superintendent Professor C.S. Arun Kumar na hairi COVID-19 dagi ngakthoknaba amata ngairaba hidakti tangai fadaba chana kanglon sing ngakpa amadi cheksinba haibasina oiri. Akasbani Imphal ga ngarang akhana na unaba amada Professor Arun Kumar na hai COVID-19 gi damak haujik phawada chapchaba hidak leitri, vaccine puthokpagi thabaksu trial chathabagi ahum suba tangkak yausilakle, maramaduna laina asigi damak chapchaba vaccine puthoktriba phawbadi sarkar na piba SOP amasung guidelines sing ngakpaga loinana isa na cheksinjaba haibasina khwaidagi fai. Mangna hai miyam tenba mafamda tangai fadana chathok chasin tawba matamda face mask uppa, meter anigi physical distancing thamba, khutsa sengna hamdokpa amadi yariba makai mit mai naton amadi sinban soktanaba honaba, miyam tenba mafamda lokten sittaba amasung darkar leitana koicha satpagi thabak tawdanaba honagadabani. Bisnupur Jilagi National Food Security Act napsagi beneficiary singna makoigi imung manungi miyoi singi Aadhaar card Deputy Commissioner ki office da pisilaknaba hairi. Jila asigi DC ki cherol manahai thasi ki kuntra phawbugi manungda Aadhaar card sing pisilakadabani. Mole Hill Arts Kaksing na sinduna numit 10 ni sathagadaba wari libagi workshop amangarangdagi Kaksing Wairi Nityainanda Mandapta haukre. Haudokpagi thauromda tongan ba mafamdagi lakpa wari liba oza amasung sebok yangkhairom na saruk yakhi. Paugi marak thana tenba break ama. South Asia की ख्वाइदगी फरबा खुदोंचाबा पीबा कैंसर केयर अमेरिकन ऑन्कोलॉजी इंस्टीट्यूट ना नॉर्थ ईस्ट दा बुजरकले मतमसे की ख्वाइदगी नोबा अमदी अफबा मकल की कैंसर लायंगी दमक इम्फाल दा लागलिबा सितंबर की तांग 13 दा हांगदोक चरगनी बबीना स्पेशलिटी हॉस्पिटल खबैसोई सजीवा जेल रोड अमेरिकन ऑन्कोलॉजी इंस्टीट्यूट मियाम की थौदांग मतम सांग ना पांगथोक चनबा थौरांग तौजरे ताबिरिबा पावसे आकाशबानी इम्फाल दगिनी COVID-19 लाइचत मनुंगदा महिरोई सिंगी परीक्षा पांगथोकपदा हेना खुदोंचाहनबगीदमक हक्सेल मंत्रालयना SOP नौना सेमदोखरे थौरांग असिगी मखादा परीक्षा थाफमसिंगदा मथौ तौरिबा स्टाफ सिंग महिरोई सिंगा पुन्ना अनोबा SOP असि ngakna chatminagadaबनी हाइरी
Mahiroi parikya thabada makhoi amaga foot taruk lapna famhangani. Face mask uphangani amasung sapon amasung alcohol yauba hand sanitizer sizinaduna ningthina khutsa hamdokhangani. Parikya thapam center singda mathau tawgadaba staff sing amasung mahiroi sing sungsoi soidana Arogya Setu app download tawgadabani hairi. Adumai namak parikya thapam center sing adu containment zone oidaba center sing di oigadabani hairi. Rafale fighter aircraft ngarang Indian Air Force da sinakre. Ambala da leba Air Force Station da pangthokpa thorom amada Ngaksel Mantri Rajnath Singh amasung France ki Armed Force Mantri Florence Parly saruk yakhi. Thorumdu da wangang buda Ngaksel Mantri na hai Rafale aircraft Indian Air Force ta hapsin basi yamna itihasik oiba amasung maru oiba amani. Sri Rajnath na leibak asina karigumba phibam amata da ningkha tamba amasung apunbagi saktamga sangtainaba tawroi haina amuhana phongdokhi. Ngaksel Mantri na makhata na hai Bharat na malemgi santi thugaiba khongthang amata lokhatpa pamde amasung leibak asigi Ngaksel gi mapangal kankhathan bahai basi malemda santi amasung marasetpa puraknaba pandamda lokhatpani. Rafale aircraft leibak asigi Air Force ta hapsin basina Bharat amasung France ki marup mapang oibagi asetpa mari adu utle. Leibak ani asina Ngaksel gi tengbang pinaba hengathanaba thorang kya su paikhatli. Leibak asida COVID-19 naba pharakpagi sangsada 83.8 mari yaure haukiba pung 13 ta punna miyoi 1992 samapan 38 naba phaduna discharge tawkhre. Haksel Mantralogi pauna hai hojik phawbada leibak asida laina asidagi naba phakhiba migi masing 1,33,1993 satret marifumdo yaure. Naba phagalakpagi masing hengalakpadagi laina asina naba migi masing tapna hantarakle. Leibasida laina asi ngakthoknabagi damak test tawba laina asi leiba miyoising khangdokpa amasung layengbagi thabak ningthina paikhatpadagi naba phagatpagi sang singthaningai oine hengatle. Amaromda siba migi masing su hanthare sibagi sang hojik chada 1.9 khak oiri. Haukiba pung 13 ta laina asina naba migi masing 1935 satret 35 nauna thengnakhi. Hojik phawbada apunba positive oiba migi masing 1,93,1995 chanipan yaure. Active case na 8,18,19 leiri. Haukiba pung 13 ta miyoi 1,132 leikhidabaga loinana laina asina leikhidaba apunba migi masing 9,95 supna 62 sure. Imphal da ngasi phongba pause singi maroiba pausingi damak Maibam Dwijamani leire. Dwijamani Thagasari Nganthoi Manipur da COVID-19 na leikidaba masing nifumari sure haiba. COVID laisat marakta examination pangthokpada sanagadaba guidelines sing thokre haiba. Smart City project ki samgat sagaliba sing CM na yengsinkre haiba paw sing asana Imphal da ngasi phongba pause singi maroiba pawina phungnari. Mari leikidaba nifumari sure haiba paw Sangai Express Manipuri da ahan airline tokuna phongli. Positive oiba mi mari leikidre punna nifumari sure pung kunmari da anoba positive case sama nipan hengat ki sani nifumanga discharge tawki haibasana pungna phamda ahan airline tawri. Leikidaba masing nifumari sure Imphal West da lising ani hele haibasana People's Chronicle da ahan airline tawtuna phongli. Manipur da COVID na sikiba masing nifumari yaukre haukiba pung kunmari da miyoi sani nifumanga discharge tawkre haiba paw ireibak da ahan airline tawri. Miyoi mari sire sama nipan nauna leina asina naba thengnare haiba pawna Manipur Mail da ahan airline tawri. Rapid antigen test da negative oiraba duga layong di utpasing RT-PCR test amuhana tawnaba center na khangan kre haiba pawma Imphal Free Press da ahan airline tawduna phongli. Pawasi Sangai Express English ke su ahan airline oiri. Naharol gi thaudang da pawasi ani su airline tawri. COVID laisat marakta examination palthokpada sanagadaba anoba guideline issue tawkhre haiba pawma Isel Express da ahan airline tawri. Smart City project ki samgat sagaliba sing CM na yengsinkre tha asigi kunthra phawba kaithel hangdokpagi pibam leitri haiba pawma naharol gi thaudang da ahan airline tawduna phongli. Lockdown manungda sufam nompham leitabadagi low ukibani haiba airport manungda low ukiba lomi singna phongtorpa wafam ama hoyalan fawda ani so airline tawduna phongli. Mayang Imphal gang rape amasung murder case da nupi masaduna hinglingeda accused singi masing hairami anigina masak taklami haiba paw amasu pawsi asigi ahan airline oiri. Minister Risifal tuna tawrabayai Henry Susindro Minister oirabayai haiba pawma sanali bakta ahan airline tawduna phongli. Minister Biswajinna lenga ki matakta court wakat khre Yunako school mai thaba nomai kaptuna mi sonbagi case ta corna miyoi kunma thoida notice issue tawkre haiba pawmasu pawse asimaktada ani sob headline tawduna phongli. Nganthoi Thagatchari Dwijamani aroibada maroiba paw amuhanna
Manipur haukiba pung kunthra tarukta mioi chani nifu manga COVID-19 naba phagalaktuna apunba naba phagalakpa masing 5,834 yaure. Naba phagalakpagi sangsa 73.5 ni. COVID-19 laisat manungda parikya pangthokpada satnagadaba SOP Haksel Mantraloyna nauna thokre amasung Rafale fighter aircraft ngarang Indian Air Force ta sinakre. Paulo Jare.